Ahanbada Kuki student organization Chusampu district Thadorakwa press release angatang ngasi tang 18 tham English ngani kunga mangada Department of Information and Publicity KSO Chusampu dagi Thadorakpa wafam khra mem na thamjari hairiba press release asida mek sengna palli ahanbada maduri Kuki student organization na haib district asida thokliba pamdabu thaudok sing thokliba tension amasum violence asi makoina consent tawri loinana ngarang numidang thokhiba pamdaba thaudo aduna maram oirakana miyoi amagi punsi mangkhiba amasum miyoi kya amana aso apananganki loinana hairiba thaudo aduna leikhidraba miyoi dugi imung manungdasu nanghoriba awab nuaitaba awanada makoina su saruk yare heba wafam galoinana hairiba soktuna lariba miyoi singsu atuba matamda fogalakpu oirasanu haina makoina prayer tawri loinana hairiba thawong singasibu makoina akan mamong na condemn tawga loinana apun boina punsinduna amatoina thabak tawminana ba wafam su makoina pali asigumba thawong singasina khoigi tribe singi marakta saina amasum awaba kya mayukna hale loinana masi akhoi punamaki ithaudangni district asida peace amasum harmony oina laibasi akhoi punamaki thaudang nai ba wafam su makoina mexing pali loina case ona makhatara duna hairi student bodies na makhatana hairi madudi public singna santi oina leina ba amasum aranba pauk sandurak pura thaja bidana ba loina concern authority nisu normalcy purakna ba restore tawna ba wafam su makhoi gi meke digi phungdorakli ngara nungdang amuwan su sampu da maram sum Zomi ani gi marak akan mamong ru khut na khraba matungda miyoi amana siraga miyoi kyana aso apan nangkhibni loina na hairiba thaudok sing aduda high gas pumb air gun sing seasonaki haiba report tawri atopa thajaningoi oiriba pawmanamu district administration curfew thamjin khre loina na numit mangani gi internet thingjin khre pa wapam mas phungdorakli amarom dana chief minister yaoramba Biren singana ECI na lakholakpa voter ID ga Aadhaar ga link tawbigi wapam adu Biren singana welcome tarakli amarom danamu MP Dr. Angomsa Bimol akoi jamna National Highway particularly National Highway 2 amasum National Highway kunthra ga tareta blockade tawriba asigi matangda 0 hour da ngasi mahakna wang hangkre masina maram oirakana akoina nomada sangdraba yadraba polam sing mamon hengalakpa haibadi travel fares kumba essentials goods kumba amasum free moment da ayet apan pipa loinana mana government hangladuna hairiba singsigi mathakta akan ma action lakhot pina ba wafamsu pukhathiari ahanbada Zomi Student Federation General Headquarters dagi thadorakpa March kitang taragam pan English ngani ga kunga manga ta thadorakpa press release ang kitang mayam na tentang na thamjage ngasi thadoragliba press release asida sumna palli haibadi ngasi tang taragam pan thawm English ngani ga kunga manga dagi indefinite emergency shutdown laukthokle haina phongdokli loinana haribi emergency shutdown asi volatile situation where sampudani loinana asum masum makhatana pali normal oiba activity khuding maksu makhatana suspended oiri loinana school college amasum dukan amasum business establishment khuding maksu thongun silagani loinana mepung khudimak yumdagi mapan thoktana leina basu phongdokli hairiba emergency shutdown si hairiba situation asina phogalakri pa pawbodi makhatana sanakigani haba wafam su mahoigi press release asida mek sina pali ahanbada Manipur police ki thadorakpa warolamada intelligence based combing operation coronam search operation hilamasum beli district singda lut tawkiba lakhiba masum illegal oina paribu khulai sing state asidagi recover tawbigi thabak sathari haba Manipur police ki warol thulakli loinana khulai sing recover tawbigi thabak sathabaga loinana search operation amasum area domination security force singna fringa amasum vulnerable areas singda hilamasum beli district singna sathari haba wafam supali loinana saniga mapana amasum sahunga humfugi vehicle sing essential item puba sing National Highway contractor amasum National Highway 2 da mathang sina movement on maka loinana strict security measure lokhatuna vulnerable locations sing the security convoy sing provide tawduna vehicle sing free amasum safe movement oina bagi damakta khongthang lakhotri loinana apunba naka checkpoint khenaba Manipur gi mafam district singda punna samaga mapan install tawbuga loinana Manipur gi hill amasum beli gi area singda ren state asida khena district singda violation gi connection gi mari leinana detain tawkhiba leite haba Manipur police ki thadorakpa update asita palli
loinana Manipur police ta thadorok pa to pa update abandana such operation sa thaba matam na high-riba items sing si recover to bangam khri high-riba items sing si di 7.62 mm SLR ga loinana magazine ga loinana ama loinana anti-riot ganama loinana 36 HE hand grenade ani loinana detonator ama aduga arming ring ama loinana insert LMG magazine ama loinana tear smoke shell SN amari loinana rubber bullet ani tear smoke shell ama loinana 7.62 mm ammunition taret loinana 7.62 into 39 mm ammunition tara loinana tracer round kun loinana padka ani BP jacket ani camouflage t-shirt ani camouflage p cap ahum loinana baufeng radio set masing ama charger ani galoinana hai aripat Thawal district ki nangpok sangwai police station na kuanbari pa jaga digi recover tawa ngamle hain su update asida makata na supali loinana social media site oriba Facebook ta Maharaja Sanaja Walashe man thagalapa post amada Honorable Governor of Manipur Rasbon Impal haukiba Mars ki tang taragatra English ngani ga kunga manga digi hauna missing oriba Impal West ki banung sanba kaisam party gi mangkriba nupamasa asi rescue operation sa thaduna kanbiya wafam post na makata na supali amaromdana Tripura gi budget mifam Mars kunga mathoi digi hauragani numit tare ni sumna sathagadaba Tripura Assembly ki budget mifam lakliba Mars kunga mathoi digi hauragani haina senior minister amana ngasi phongdokri mifam asi hauba numita finance minister Pranjit Singha Roy na senba sahi English ngani ga kunga manga kunga taruk state budget puthokani Business Advisory Committee BAC gi mifam matung paumisingda wa ngangladuna Parliamentary Affairs Minister Ratan Lal na naiki State Assembly gi budget mifam Mars kunga mathoi digi horagani mifam hauba numita Finance Minister Pranjit Singha Roy na supplementary demands for grants singaloina na senba sahi English ngani ga kunga manga kunga taruk ki budget puthokani haina makna phongdoki na naiki operation members sing na mifamasi numitarung ni sathaba pamki adubu operation lawmaker sing na makoi gi view sing mayek masa khaina thamangam nabagi damak ruling party gi members sing na mifamasi sayola masa thakadaba sathabadi yari budget ki makhada kupna khanaba government na pami haina phongdokla dunam hak naiki kariguma makoina opposition constructive oiba proposal sing pukhalak pada tarabadi makoigi suggestion sing aikoina yagan hena su pause to phongdokhi Priyas NEET Biology Sangai Pro NTA NEET UG Biology admission hausari class 10 thakraba mahiroi singi damakta tha marigi foundation course amadi class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari high river class ngasi matik sane experience lairaba faculty sing na takpigani akoina pizari ba khudong chaba sing adu clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sane equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class si mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoigi contact number 7005534385 natraga 7005376151 pau phobiro tentak na sumna myam na thamjaramge aduga haujiki oina di myam pau si matang se lusinjarage masu makhata ba no update myam punna ngamina sena channel sigi makedigi su myangam phamda makhata na thamjari makhata ba no update myam punna ngamina se